नत्रगना ngsagi tanham do demand oiro state ki leibel ngak se sina phajana planning tor matung handak chahi manga jigi oina seman chani budget cpu ko thabak si kauji ko kana ba cpu ai mo hem thoku pone budi ko ada center na do yang kan da khare hena nu sidana pire phare go moi mar karoni ko moi nusi jabai ni adagi bihom thoku ai re ko hana ding ngam dre no che manipur state ki oina lupa tara bi do lupa manga lo ra ko da moi kari hangam duri ge ko adu pi do diaro ai metro lupa manga pi ge ani pi ge tara pi ge pi do diaro ai ko tawu tawu khai jeni na madugi pla patuna amane madu me am tawro ko lebak si chakol lo lambi thun ngai lo yam piso lo pasa pa lo ngai lo loine everything kudima frana ha me am je pasa pa hendana lupi ga me am je ngai hendana yam phajaba piso ga mister bo helo na habi dokta adu mo me am tawjero ro ena khidok chilo thuni me borna dro adu sina thu sulo ga dana sa ge chakuri he khongi bidagi skari da taw yadre center na karim tabidre yedo chahi manga adu mo de piri ba local mla area development hane na karor ani ni chahi am karor ani piri ba chahi manga karor tarani adu ima tai da mo de piri ba thawi thumgi maintenance wani frana me am hindu mla am de piri ba karor tara du karor chahi da phangi ba karor ani ni harju chahi manga di karor tarani dina ko no lirin karor tara kai sinage ba koi hang bala eba ada koi ge labi ye lekai amagi community hona ma saba lekai amagi toilet khar saba lekai amagi drain chanba ko aduna loira bara hana kan par ko tra duna adu ma taida tongan ba department khuding ma ki su tongan phan hadari bandra mla da piri saduna tadana koi ge lda bo harasu pwd harasu water supply bo hoi water supply harasu electricity harasu lairiba agri harasu hoti harasu ko adagi forest bo harasu lairiba whole department me am gi juba gi tongan budget chari bo ko matam gena aduga adu lai budget thing manung di da kanogi khoi gi pwd department side gi ko karom kam leibak lami thunba ya ba ado loina chauna phon loina ngani pugi coaching ga yehon ngam dresu chahi manga adugi magi department lai phanjung du gi makhai siki de lorosu khaji shemiran bada lerin kashule wana ti kaino ana khoi hajin ngi di phang di hai no ba ko mla ba da piri ba karor ani chahi ngi piri ba karor ani dok chahi manga da karor tarani hendo ni le rambe le ndabe kan usun de ko kayam phangino khol usun de ko mla na sai ba to lo kya no ko ado moi hai du sinang sai gi garai ni mayam ko na ko ko na dingam di hai ni ko kari no ma ho kai no ba kono adugumba kona da ba label item yam dugi bathi ma kum pura ge bahar pura ge habi danu ta ekoi miyang le oi ni kai no ngamaga na ngamdre si hai tare pramani ko praja gi daka leba praja gi requirement du sai karai ni adu hona ga hona ro ha tu ko adu da sai ekta mla ma ka center na ga sai moi se sundutna mai turo phangandabi adai moi kana bi da thamai ta ngang su hoi de bako yam da na mani ko apir di kai lai ni tro mi bi apir di kai lai ni aduna khoina hajin adu mo yam du usalakan da prajas ni ya phena ko nabiu adu masigi daita je manipur thoi issues crime khoina ga si center gi luching masina khoi mi ba thai kalu tharak ba dum ba center security forcing jina chali ba chasi da khoi miyang thajak tri je kai um khara lai da ha du thajak du khoi lawai wa ne ko adu bu center security force करोड़ थारा केरा लाख थारा केरा थारी मुथा जनु बट स्टेट की जो बियॉन्ड मागी तो मथो खले लेदिना को अदो आदि लाख को सेंट्रल सिक्योरिटी फोर्स नुना ngaklau pira ngaga thamaga ko ngaga thamaga kare ni se mo no to mo ya ni state thin ya ta ga di state government le to jai keno central to ko ni ya ne ha ta ga di central to ko loi na mo ya ga do ha ta ga di adi state government le to jai keno adi state government si dcm ani thum laga ko adagi phama gya dana governor phama gya dana ingna mla ka thambiro no ko mla ka khan biro no adu center ko to to ge har ga adum charai biro ka no di matro se ya ina andaki 2023 me gi tari om di horki ba ko ki terrorist gi ka dare ko gi lan ha dare ko sidai da yamna ko penja gi bom khalai kakching district tra palendra ka no ko gi manipur state police ki gate amang da army case program khamjin ba gi batang da tong gi ram ko chinam um lai ko adu yeng bi yo ba state police the period power to sumagi le do power to su sagi le je ne mitra adu beyond migi aigi kano da yum do gi thonga da ka aigi sumang to mo thongjil laga ti hil ama hil ko ne ba kano lirin adu ba ko yum bu sum yeng le ga ha lak ne ba migi police station gi mama ga case khamjil laga gil khamjil laga tawri ne ser do bu kara ya ba thau no ba adu bu thona pha ba ga dra ko espa lo gi matung na ga dra ko police no lori thudang no khoi appreciate tawai bako tawno ri bangara ri lam yam ubira mani na lirin ko adamana khoi hajring state sim gi jumai tawdo mathau lejeri bi habni khoi podo ko asai ja khoi hunna da ngana da sumai mota haju mani puthu irang hi manung da kamjong do gera ko any jaga da
ꯊꯣꯏꯕ ꯏꯔꯥꯡꯁꯤꯡꯒꯤ ꯗꯥꯏꯇꯁꯦ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯑꯣꯏ ꯂꯥꯛ 53 ꯁꯝꯊꯤꯡ ꯈꯔ ꯂꯩꯔꯤꯕꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯋꯥꯏ ꯂꯟ ꯊꯨꯝꯁꯦ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ MLA ꯍꯨꯝꯐꯨꯁꯦ ꯃꯣꯏꯅ ꯗꯥꯏꯇ ꯂꯧꯒꯗꯧꯕꯅꯤ ꯀꯣ ꯑꯁꯤ ꯃꯣꯏ ꯁꯦꯝꯕ ꯌꯥꯔꯣꯏ ꯀꯣ ꯃꯣꯏ ꯁꯦꯝꯕ ꯌꯥꯈꯤꯔꯣꯏ ꯃꯣꯏ ꯃꯁꯥꯅ ꯃꯣꯔꯦꯜꯇꯤꯗ ꯌꯦꯡꯀꯥꯟꯗ ꯇꯉꯥꯏ ꯐꯗꯅ ꯃꯣꯏ ꯍꯨꯟꯅꯔꯤꯕ ꯉꯥꯡꯅꯁꯤꯡꯕꯗ ꯑꯩꯅ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯁꯤꯗꯤ ꯁꯤꯜꯍꯟꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯀꯨꯞꯅ ꯌꯦꯡꯕ ꯌꯥꯔꯤꯁꯤ ꯀꯩꯅꯣ ꯂꯤꯔꯤꯟ ꯃꯣꯏꯒꯤ ꯔꯣꯜ ꯃꯣꯏꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯣ ꯆꯠꯊꯔꯤꯕ ꯂꯥꯟꯅꯣꯡ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕꯅ ꯃꯁꯤꯗ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯅ ꯍꯥꯏꯔꯛꯄ ꯋꯥꯁꯨ ꯈꯔ ꯇꯥꯅꯤꯡꯕ ꯀꯣ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯨ ꯈꯔ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝꯁꯤ ꯆꯤꯡ ꯆꯠꯅꯔꯤꯅꯦꯕꯀꯣ ꯀꯣ ꯆꯤꯡ ꯆꯠꯅꯔꯤꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯣꯏ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯊꯝꯕꯤꯔꯣ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔ ꯀꯥꯏꯔꯛꯄ ꯌꯥꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯔꯛꯄ ꯌꯥꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯁꯣꯛꯄ ꯌꯥꯕ ꯐꯤꯕꯝ ꯂꯥꯛꯇꯥꯔꯒꯗꯤ ꯍꯣꯏ ꯑꯗꯨ ꯌꯥꯔꯣꯏꯀꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯂꯧꯕꯤꯌꯨ ꯍꯥꯏꯕꯗꯤ ꯁꯤꯗ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯒꯠꯁ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯗ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯉꯥꯡ ꯑꯃ ꯍꯥꯠꯂꯛꯑꯦ ꯀꯣ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯁꯤ ꯀꯝꯖꯣꯡꯗ ꯉꯔꯥꯡꯗꯤ MLAꯗꯣ ꯉꯔꯥꯡ ꯈꯛꯇꯪ ꯃꯃꯤꯠ ꯄꯥꯡꯈ꯭ꯔꯦ ꯀꯣ MLA ꯀꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯂꯩꯁꯤꯌꯣ ꯀꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯔꯦ ꯐꯣꯡꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯉꯦ ꯀꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟꯁꯤꯗꯤ ꯃꯣꯏ ꯑꯗꯨ ꯈꯪꯗꯒꯜꯂꯕ ꯃꯥꯅ ꯐꯣꯡꯗꯣꯛꯏꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯑꯩ MLAꯗꯨꯁꯨ ꯑꯦꯄ꯭ꯔꯦꯁꯟ ꯄꯤ ꯀꯣ ꯇꯧꯕꯇꯕꯨ ꯕꯠ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯣꯏꯅ ꯐꯨꯝꯕ ꯂꯩ ꯌꯥꯛꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯃꯁꯤꯗꯤ ꯍꯥꯏꯗꯣꯔꯛꯑꯦ ꯅꯠꯇ꯭ꯔꯣ ꯑꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ MLA ꯍꯨꯝꯐꯨꯁꯤꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯌꯥꯎꯗꯦ ꯁꯤ ꯃꯣꯏ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗ ꯍꯧꯔꯛꯈꯤꯕ ꯂꯥꯟꯁꯦ ꯁꯤꯗꯩꯗ ꯀꯩꯗꯧꯕꯩ ꯍꯧꯔꯛꯈ꯭ꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧ ꯍꯧꯔꯤꯅꯣ ꯀꯣ ꯀꯅꯥ ꯌꯥꯎꯏ ꯀꯅꯥ ꯌꯥꯎꯗꯦ ꯍꯥꯏꯁꯦ ꯃꯣꯏ ꯀꯩꯗꯧꯕꯩ MLA ꯍꯨꯝꯐꯨꯁꯤ ꯀꯩꯗꯧ ꯈꯪꯉꯣꯏꯗꯣꯏꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯍꯨꯔꯥꯟꯕꯒꯤ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯀꯣ ꯍꯨꯔꯥꯟꯕꯒꯤ 10ꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯁꯦ ꯃꯄꯨ ꯑꯁꯦꯡꯕ ꯍꯥꯏꯁꯤꯗꯤ ꯅꯣꯡꯃ ꯋꯥꯟ ꯗꯦ ꯀꯣ ꯗꯦꯟ ꯑꯃꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯄ ꯊꯝꯗꯣꯏꯅꯣ ꯍꯥꯏꯕ ꯏꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯅ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕ ꯁꯛꯁꯦ ꯑꯗꯨꯝ ꯃꯩ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯀꯩꯅꯣꯕ ꯑꯩꯈꯣꯏꯒꯤ ꯑꯁꯪꯕ ꯎꯕ ꯆꯥꯛꯏꯃꯤꯗꯅ ꯀꯩꯅꯣ ꯑꯗꯨꯅ ꯐꯤꯗꯨꯅ ꯌꯥꯔ ꯀꯨꯞꯁꯤꯟꯗꯕꯗꯨ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯝ ꯆꯥꯛꯊꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯨꯔꯥꯟꯕꯗꯣ ꯀꯅꯥꯅꯣ ꯃꯄꯨ ꯀꯅꯥꯅꯣ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯂꯣꯏ ꯊꯣꯛꯂꯛꯑꯅꯤ ꯄ꯭ꯔꯃꯥꯅꯤ ꯑꯗꯨꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯃꯣꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯁꯥꯗꯅ ꯑꯁꯦꯡ ꯋꯥꯡꯈꯠꯂꯀꯥꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯊꯥꯖꯗꯣꯔꯤꯕ ꯀꯩꯁꯨꯝ ꯂꯥꯛꯀꯅꯦꯕꯀꯣ ꯆꯍꯤ 3-4ꯁꯤꯃꯗꯤ ꯃꯣꯏꯅ ꯑꯣꯝꯕ ꯌꯥꯕ ꯑꯣꯝꯃꯒ ꯃꯤꯆꯝ ꯁꯤꯕ ꯌꯥꯕ ꯁꯤꯍꯜꯂꯀꯥꯟꯗ ꯉꯁꯤ ꯊꯕꯛ ꯑꯁꯦꯡꯕ ꯁꯥ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯁꯦꯡꯕ ꯉꯥꯡꯉꯤꯕ ꯍꯣꯏ ꯃꯣꯏ ꯃꯔꯛꯁꯤꯁꯨ ꯑꯁꯦꯡꯕ ꯉꯥꯡꯕ ꯀꯣ ꯂꯤꯗꯔ ꯃꯌꯥꯝ ꯌꯥꯎꯕ ꯊꯧꯅꯥ ꯐꯅ ꯉꯥꯡꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯔ ꯌꯥꯎꯔꯤ ꯎꯖꯩꯀꯣ ꯑꯗꯨꯕꯨ ꯍꯣꯠꯅꯕꯤꯔꯣ ꯇꯧꯕꯤꯔꯣ ꯀꯣ ꯇꯧꯕꯤ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯂꯩꯕꯤꯔꯤꯕ ꯑꯗꯨꯝ ꯂꯤꯗꯔꯁꯤꯡꯗꯨꯁꯨꯅꯦ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦ ꯀꯣ ꯑꯩ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯒꯦ ꯈꯟꯕꯅꯤ ꯑꯗꯣ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯅ ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯂꯧꯔꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯈꯔꯁꯨ ꯍꯥꯏꯍꯟꯖꯅꯤꯡꯕ ꯂꯩꯌꯦꯕ ꯑꯩꯈꯣꯏꯅꯀꯣ ꯑꯗꯨꯗꯤ ꯃꯤꯌꯥꯝ ꯂꯣꯏ ꯏꯟꯅ ꯇꯥꯏꯅ ꯑꯩꯈꯣꯏ ꯌꯥꯎꯅ ꯏꯟꯅ ꯇꯥꯏꯅ ꯂꯤꯔꯤꯡꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯀꯝꯖꯣꯡꯒꯤ ꯊꯕꯛꯁꯤ ꯂꯤꯔꯤꯟ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯀꯝꯖꯣꯡꯁꯦ ꯑꯩꯈꯣꯏ ꯄꯥꯔꯠ ꯑꯣꯐ ꯑꯩꯒꯤ ꯁ꯭ꯇꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯏꯃꯥ ꯂꯩꯕꯥꯛ ꯁ꯭ꯇꯦꯠꯀꯤ ꯃꯅꯨꯡ ꯑꯃꯅꯤ ꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗꯒꯤ ꯀꯣ ꯇꯣꯉꯥꯟꯕ ꯑꯗꯨꯒꯨꯝꯕ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯐꯣꯔꯦꯟ ꯑꯦꯒ꯭ꯔꯦꯁꯟ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯔꯀꯥꯟꯗ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯀꯥꯟꯗ ꯃꯤꯆꯝ ꯍꯥꯠꯄ ꯂꯝ ꯊꯨꯝ ꯃꯩ ꯊꯥꯕ ꯃꯁꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯀꯟꯗꯦꯝ ꯇꯧ ꯌꯥꯅꯤꯡꯗꯦ ꯆꯞ ꯆꯥꯅ ꯃꯣꯏ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯀꯥꯟꯗ ꯆꯞ ꯆꯥꯅ ꯃꯣꯏꯗꯣ ꯑꯩꯈꯣꯏꯅ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯤꯇꯜ ꯇꯧꯔꯀꯥꯟꯗ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯊꯋꯥꯏ ꯂꯝ ꯊꯨꯝ ꯀꯜꯍꯧꯕ ꯍꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯔꯥꯎꯟꯗ ꯌꯥꯝꯅ ꯆꯨꯝꯕ ꯐꯝꯅꯦ ꯑꯣꯖꯥ